Lamdam asli mayai kabani samaru phang namuthat nabagi pandam da Manipur lengak na war on drug khongjang sangsin bagaloi na mayai kabani sa sing yonba amasung saba mioi kya lepalitna fari loina na tongan masing yefam singa tharamba popi pambi sing yan thatpagi thabak lepalitna chathari adum moinamak mioi kya amna su aki bulaitana mayai kabani sa sing lalon bagi thabak chathari ngase yupung mapallom ta matam da su Bishnupur district police command oi kanguna zip compass registration number MN01AG 7875 tungu lakpa mioi ama number 4 ko na fare haidi faraba mioi adugi maming ngam kholet lungdim chai kunthani thoi apokpa holkholul lungdim kawe Chanden district ki manung chanba Foilen village dagi ni haidi mahak ki loina bigi loina na gari adu lakhibani mangondagi tongan ma sok ke samaga sumna amada haptuna prokpa number 4 sing Phagat pangam le haidi makha tabu wahang pong chathana bagi damak Bishnupur police na maki mathad case amalo khre loina na faraba polam sing adusu Bishnupur police station da khushin na khre haidi